Bora. 스트레스 깎으려고 또고도 이거만이 이샤제 뭐라 끝나 그럼 또 내가 하나 유튜브 항이도 다자디니 마디 하이디 와서 인강강 간다나 두는 또는 너 아이 샤보 다자디 그만 항이 너는 Hi ma'am, ma'am pumna magpo ay channel da tarang actually do ngasigi video sidi kayo do na hype da ma'am su sum khangamani yaba ay mimi singju chaage tawrini khon ju lok thungdai tawi yaba adugi yadre lok ju pura thungdibudo aduna te yaba haidi thungdai tawriba adugi khanau se nari nari tawna khon ju karam tawre do mimi se siga leire mimi se tara khakni yaba ko mana masingdi haidi henjana haparo dum kotna jabudo adugo ina charage dudi singju se totna ba tawrage do aina chado ise ko mimi singju leire aduga gitil ho duga isina jenam bora ni ko jenam bora se ama khak jenam kup kup na soibudo aduga gi sang sang na tawraga beson lupa hobudo duna pamba hedi yaba dugi dumaina oina hore duga kobi leire duga isina toning khok duga ali khaman duga kainoga ikai thabiga dudi mem chana ba tawrage khanau se nu ai tawang loi lok thungi thung tuwe khutna sum hapage tu udre che bora. Đã hào rồi. Mimi 진짜 아닌 것이 꾸이고 이래야 거. 너 나항에도 짜드나 레래 그 뱅아시 짜버시가 하이디 짜르미나 비디오도 남닝이야바. 블록도 한글로라미나 야 잣바 콧바 그기 짜바 콧바세 비디오 약간 남닝이야바. 아두기 ngasi chathare khon ju ya de jiga mana ma sing chathare je no ai ni di come on. Đây là một thấy đấy cái mà ăn hoa ngày là khay nè bạn hai một thích ăn là tiền giá một tấm video này mà thế khi mà mang đất khay là hoặc là cái hải sĩ cái tàu sĩ nè ở mobile đấy ôn tập được không thuộc ra nè hai người cái cả khay là tàu đó nhiều máy này sai chụp lại cực là cái đúng chơi cái cả khay là cái sao cái thuộc ra nè nhiều máy này cái nó mình cái tàu mobile sẽ ôn tập vào
ꯉꯁꯥꯏꯅ ꯈꯟꯕꯅ ꯑꯃ ꯈꯟꯒꯅꯤ ꯁꯤ ꯉꯥꯡꯒꯦ ꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯣꯏ ꯉꯥꯡꯊꯣꯛꯄꯗ ꯑꯃ ꯍꯦꯛꯇ ꯇꯧꯈ꯭ꯔꯅꯤ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯅꯤ 얘는 뭐 알 하오 cái thứ bị á ấy làm pàm nè bạn chắc chắn là phải những người đấm xe ông già rồi mình ai cho nên Hàn là tới cái hay đi qua kẻ ngang gần với đó giúp ôi tiệp ạ dùng để đi xuống ngang rồi cái gì mà bàn thô có là hay đi qua ngang khót với đó nhưng tôi kéo ấy thế đó anh nó khăng nè vào mi đó ấy cái mà nó bị gồm vào cái cái London là vậy đó ai đó đi xuống ngang như vậy nó khăng nè vào mi để đi qua đó kéo ngang thì đó anh video cả hay đi YouTube cả hàng chứ mấy bữa mà anh ngang nè vào giàu vậy hay đi mấy cái này YouTube hàng thì thà ra đi nè mà đi hay đi qua xuống ngang ngang gần đó nè từ từ nữa đó ấy sao thà ra đi cái mấy hàng như này 고비 해야 하오 아이 고비 해 너 안 오고 여기 터터 나오보다 아주 오야 봐 cho nhìn khó hảo đấy xin nhiều mày làm một coi mấy tay cái đi singju bora hai cái đi rồi là mình nhớ là chả singju bora đang ngau được mình tụi tiện cái hai mình không được đấy hạn ở đây không là singju bora hai nơi đi nè bạn家想超越了。얌디야 미네 미세 미미 그녀니 그랬더라 가게야 미니 하나 파시아시 그냥 가링이 되냐 가까 하락 파시아 지금 이만이 비비 좀 되냐 이거는 한 그냥 또 보다 그랬나 리액션들 싸민데 보다 아두기 이만이 비다 đó khuyên thì chúng mình mà có được khuyên nên hay đi college là có một tầm sẽ chỉ cái mà vì chúng ta chẳng là gì được cái mình sẽ tính ở tên đây là gì được cái xin dù đã thay đổi nè đúng mà tầm đó mình chẳng ngày sẽ trả là hay đi cái pun pun nữa rồi hay đi mà làm được tung lên nó quá ở đây mà làm chút nào rồi hai này mà tầm đó mình chẳng ngày tuh mimi sinjuda ko binakuat pa siya asigay hena hau pa kishum lete hadi atopa mana masing kuat pa da doy kopi ka na tan ba heli ai sinjuda su yam chai kya mai yang bo ta de मैं मोबाइल से स्पेस फुल हो रहा है दुगी वीडियो है हमारा कल पूरा मैं हमारा भी नो ये तो कुछ आम से
ꯀꯩ ꯈꯥꯃꯦꯟꯁꯦ ꯑꯁꯤꯅ ꯑꯍꯥꯕꯤꯒ ꯄꯛꯅꯕꯅꯤ ꯈꯣꯟꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯇꯥꯔꯕ ꯈꯪꯗꯦ ꯃꯅꯥ ꯃꯁꯤꯡ ꯆꯥꯕꯗꯤ ꯃꯌꯥꯝ ꯁꯖꯤꯕꯨꯁꯨ ꯌꯧꯔꯛꯑꯦꯅꯀꯣ ꯁꯖꯤꯕꯨꯗ ꯑꯃꯨꯛ ꯑꯩꯗꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯣ ꯉꯝꯃꯗꯤ ꯊꯥꯡꯒꯠꯂꯛꯀꯦ ꯑꯗꯣ ꯁꯖꯤꯕꯨꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯉꯥ ꯇꯧꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯐꯝ ꯑꯇꯩꯗꯗꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯖꯥꯔꯤꯒꯣꯟꯗ ꯐꯥꯎꯕꯅꯦ ꯉꯥ ꯇꯧꯅꯕ ꯇꯧꯅꯗꯕ ꯈꯨꯟ ꯃꯌꯥꯝ ꯈꯥꯏꯗꯣꯛꯏꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯈꯨꯟꯗꯗꯤꯅꯦ ꯍꯥꯏꯗꯤ ꯉꯥ ꯇꯧꯅꯕ꯭ꯔꯥ ꯅꯤꯔꯥꯃꯤꯁ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯁꯤꯒꯕꯨꯗꯤ ꯉꯥ ꯇꯧꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯣ ꯊꯥꯡꯒꯠꯄ ꯉꯝꯃꯗꯤ ꯊꯥꯡꯒꯠꯂꯛꯀꯦ ꯉꯝꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯊꯕꯛꯁꯨ ꯌꯥꯝ ꯀꯜꯂꯤꯅꯀꯣ ꯁꯖꯤꯕꯨꯁꯦ ꯑꯗꯣ ꯉꯝꯃꯗꯤ ꯊꯥꯡꯒꯠꯂꯛꯀꯦ ꯃꯅꯥꯁꯦ ꯎꯈꯥ ꯌꯥꯝꯃꯤ ꯂꯥ ꯃꯆꯨꯁꯤꯒ ꯃꯅꯥ ꯃꯆꯨꯁꯤꯒ ꯃꯥꯟꯅꯕꯤꯅ ꯌꯥꯝꯅ ꯀꯧꯗ꯭ꯔꯦ ꯃꯄꯥꯟꯗ ꯎꯆꯦꯛꯁꯨ ꯀꯟꯅ ꯈꯣꯡꯉꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯤꯀꯣ ꯃꯇꯝꯅ ꯑꯣꯏꯇꯧꯏꯅꯤ ꯍꯥꯏꯗꯤ ꯅꯍꯥꯟꯉꯩ ꯈꯣꯡꯕ ꯃꯇꯝ ꯅꯠꯇꯕꯗꯣ ꯑꯗꯨꯒꯗꯤ ꯈꯣꯡꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝ ꯑꯣꯏꯕꯁꯤꯒ ꯈꯣꯡꯕꯅꯤꯅ ꯃꯈꯣꯟꯁꯨ ꯇꯥꯔꯦ ꯑꯩꯒꯤ ꯈꯣꯟꯁꯦ ꯑꯩꯕꯨ ꯍꯩꯅꯗ꯭ꯔꯦ ꯂꯣꯛ ꯊꯨꯡꯉꯝꯗꯥꯏ ꯑꯣꯏꯔꯦ ꯆꯨꯝꯁꯤꯁꯨ ꯀꯟꯅ ꯈꯣꯡꯈ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯉꯥꯡꯉꯤ ꯋꯥ ꯄꯨꯝꯅꯃꯛ ꯆꯨꯝꯕ ꯃꯥꯜꯂꯦ ꯁꯤꯡꯖꯨꯗ ꯊꯨꯝ ꯈꯤꯇꯪ ꯂꯥꯛꯑꯦ ꯃꯁꯥꯒꯤ ꯃꯁꯂꯥ ꯌꯥꯎꯋꯤꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯊꯨꯝꯗꯣ ꯈꯤꯇꯪꯗꯅꯤ ꯍꯥꯞꯈ꯭ꯔꯤꯕ ꯑꯗꯨꯒ ꯈꯤꯇꯪ ꯆꯛꯇꯛꯆꯔꯦ ꯀꯣꯕꯤꯒ ꯀꯣꯠ ꯆꯥꯔꯒꯗꯤꯅꯦ ꯀꯩꯝ ꯇꯧꯗꯦ ꯑꯩꯅꯒ ꯚꯤꯗꯤꯑꯣ ꯍꯥꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯍꯔꯥꯎꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯋꯥ ꯉꯥꯡꯒꯟꯗꯕ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜꯗ ꯁꯨꯃꯥꯏꯅ ꯀꯥꯞꯄꯗꯤ ꯋꯥꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯉꯥꯡꯈꯜꯂꯦꯅ ꯑꯗꯨꯒꯤ ꯍꯔꯥꯎꯔꯤꯕ ꯑꯩꯕꯨ ꯈꯜꯂꯤꯅꯤ ꯀꯃꯥꯏꯅ ꯍꯥꯡꯉꯤꯅꯣ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯈ꯭ꯔꯤꯅꯣ ꯍꯥꯏꯅ ꯑꯗꯣ ꯍꯥꯟꯅꯗꯩꯗꯤꯅꯦ ꯍꯧꯖꯤꯛꯅ ꯈꯤꯇꯪ ꯉꯥꯡꯈꯠꯂꯦ ꯁꯤꯕꯨꯗ ꯌꯥꯝꯅ ꯉꯥꯡꯗꯦ ꯕꯣꯔꯥ ꯆꯥꯊꯣꯛꯑꯒ ꯊꯜꯂꯦ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯁꯨꯖꯥꯝꯒ ꯆꯥꯔꯝꯗꯦ ꯍꯧꯖꯤꯛꯇꯅꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯆꯥꯏꯁꯦ ꯕꯣꯔꯥ ꯆꯥꯊꯣꯛꯑꯒꯦ ꯃꯌꯥꯝ ꯑꯩꯅ ꯆꯥꯔꯤꯁꯦ ꯈꯔ ꯌꯥꯝꯃꯤꯅꯤ ꯃꯤꯃꯤ ꯄꯦꯀꯦꯠ 10ꯅꯤꯅꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯇꯅꯤꯡꯉꯦ ꯑꯩꯅ ꯁꯪꯒꯥꯏꯅ ꯊꯝꯕꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯋꯥꯈꯜ ꯌꯥꯝ ꯆꯨꯁꯟꯈ꯭ꯔꯦ ꯀꯃꯥꯏꯅ ꯆꯨꯁꯜꯂꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯕꯣ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡꯁꯤꯁꯨ ꯈꯔ ꯂꯦꯝꯃꯦ ꯆꯤꯛꯑꯒ ꯆꯥꯕ ꯌꯥꯔꯅꯤ ꯑꯩꯗꯤ ꯈꯅꯥꯎꯁꯤꯁꯨ ꯐꯖꯕꯅ ꯂꯣꯏꯔꯦ ꯃꯅꯥ ꯃꯁꯤꯡ ꯆꯥꯕꯗꯩ ꯅꯨꯡꯗꯥꯡ ꯇꯨꯝ ꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯣꯔ ꯍꯣꯟ ꯉꯝꯗꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯁꯤꯁꯦ ꯂꯦꯝꯃꯦꯕꯀꯣ ꯁꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯀꯣꯕꯤꯁꯤꯁꯨ ꯑꯁꯤ ꯂꯦꯝꯃꯦ ꯑꯗꯨꯒ ꯁꯤꯗꯤ ꯃꯌꯥꯝ ꯆꯥꯈ꯭ꯔꯦ ꯑꯩꯅ ꯃꯇꯦꯛ ꯈꯛꯇ ꯉꯥꯏꯔꯦ ꯁꯤꯗꯤ ꯃꯀꯣꯛꯅꯤ ꯇꯤꯜꯍꯧꯁꯤꯁꯨ ꯆꯥꯔꯦ ꯁꯤ ꯑꯅꯤ ꯈꯤꯇꯪ ꯂꯦꯝꯃꯦ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯧꯔꯥ ꯅꯠꯇ꯭ꯔꯒ ꯖꯍꯥ ꯕ꯭ꯂꯣꯛ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯖꯍꯥ ꯄꯤꯖꯅꯤꯡꯕ ꯃꯊꯦꯜꯗꯣ ꯑꯗꯨꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯣ ꯁꯥꯒꯨꯝꯕ ꯑꯗꯨꯒꯒꯤ ꯍꯥꯏꯗꯤ ꯆꯤꯛꯀꯟꯒꯨꯝꯕ ꯑꯗꯨꯒꯒꯤ ꯑꯇꯣꯞꯄ ꯁꯥꯒꯨꯝꯕꯗꯣ ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨꯀꯣ ꯍꯥꯏꯗꯤ ꯆꯤꯛꯀꯟ ꯅꯠꯇꯕ ꯑꯇꯣꯞꯄꯗꯣ ꯑꯩ ꯆꯥꯗꯦꯕ ꯑꯗꯨꯒ ꯆꯤꯛꯀꯟ ꯆꯥꯏꯗꯨꯁꯨ ꯍꯥꯟꯅ ꯆꯥꯔꯝꯗꯦ ꯀꯨꯏꯗ꯭ꯔꯤ ꯆꯥꯕ ꯑꯗꯨꯒ ꯏꯃꯨꯡꯗꯁꯨ ꯄꯨꯁꯟꯗꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯆꯤꯛꯀꯟꯁꯦ ꯏꯃꯨꯡꯗ ꯄꯨꯁꯟꯅꯗꯦꯕꯀꯣ ꯌꯨꯝ ꯂꯥꯏ ꯂꯩꯕꯁꯤꯒ ꯑꯗꯣ ꯈꯪꯗꯦ ꯃꯐꯝ ꯃꯐꯝꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔ ꯁꯣꯝꯗꯗꯤ ꯑꯌꯥꯝꯕꯅꯅꯦ ꯈꯪꯗꯦ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒ ꯖꯥꯔꯤꯕꯣꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯁꯦ ꯑꯁꯤꯒꯗꯤ ꯆꯤꯛꯀꯟꯁꯦ ꯏꯃꯨꯡꯗ ꯄꯨꯁꯟꯅꯗꯦ ꯑꯗꯨꯒ ꯑꯍꯟꯁꯤꯡꯐꯧ ꯆꯥꯟꯅꯗꯦꯕꯀꯣ ꯑꯗꯣ ꯃꯐꯝ ꯃꯐꯝꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯦꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯈꯪꯗꯦ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯄꯨꯄꯨ ꯍꯣꯏ
ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯃꯦꯅꯀꯣ ꯑꯗꯨꯒꯤ ꯆꯥꯟꯅꯗꯅ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯆꯥꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯑꯗꯨꯁꯨ ꯑꯝꯐꯥꯎ ꯆꯥꯟꯅꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯑꯁꯤꯗꯅꯤ ꯈꯔ ꯆꯥꯟꯅꯔꯛꯏꯕ ꯑꯗꯨꯒ ꯆꯤꯛꯀꯟꯁꯦ ꯏꯃꯨꯡꯗ ꯄꯨꯁꯟꯗꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯌꯥꯍꯥ ꯑꯇꯣꯞꯄ ꯃꯊꯦꯜꯁꯤꯡꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩ ꯆꯥꯔꯧ ꯍꯥꯏꯕꯗꯣ ꯑꯗꯣ ꯆꯤꯛꯀꯟ ꯆꯥꯔꯧ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯏꯃꯨꯡꯗ ꯅꯠꯇ꯭ꯔꯒꯁꯨ ꯖꯍꯥ ꯑꯇꯣꯞꯄ ꯃꯐꯝꯒꯨꯝꯕꯗ ꯑꯗꯣ ꯆꯥꯅꯕ ꯍꯥꯏꯗꯤ ꯆꯥꯕꯗꯣ ꯑꯗꯨꯒ ꯑꯣꯏꯅ ꯆꯥꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯣ ꯆꯦꯂꯦꯟꯖꯂ ꯅꯠꯇ꯭ꯔꯒ ꯖꯍꯥ ꯆꯨꯝꯅ ꯃꯨꯛꯕꯥꯡ ꯆꯥꯕꯗꯣ ꯑꯗꯨꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯈꯨꯠꯁꯤꯁꯨ ꯉꯁꯥꯏꯗꯩ ꯍꯥꯝꯗꯕꯗꯣ ꯑꯗꯨꯒꯤ ꯃꯣꯔꯣꯛꯁꯨ ꯂꯥꯏꯍꯧꯔꯦ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥ ꯌꯥꯔꯔꯣꯏ ꯁꯤ ꯃꯌꯥꯝ ꯆꯥꯁꯟꯕꯒꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡꯁꯤꯗ ꯕꯥꯏ ꯕꯥꯏ